Arambai Tengol gi mathakta lokhatpa case Nia Da Sinaraknaba Khei. Arambai Tengol gi lusingba singi mathakta tongan ba police station singna lokhatpa case Nia Da Sinaraknaba special judge Nia Manipur na mari lenaba court amadi police station singda Khei. Arambai Tengol gi lusingba singi mathakta tongan police station singna lokhatpa case ani Ministry of Home Affairs na Nia da thigat hannaba Khei. Directive adugi matungina Nia Manipur na special judge Nia Manipur gi court ta case ani adubo investigation chathanaba hajarakpada court asina mari leinaba police station amasung mari leinaba court singda khangankibani hairaba case sing adude state asida tholiba irang asiga mari leinana mamang sahida konung mamang crossing da Arambai Tengol gi lusingba korongan ba khumanna makhutta nongmoi pairaga isil naw athauba sing lakpiro ngasidi tang taba ma khanghalasi haiba video ama Facebook ta viral oirakhiba thodo aduga mari leinana porompat police na lokhatpa su moto case ni atopa amana mamang sahida ahanba Manipur rifles dagi Arambai Tengol gi thongmisingna namduna nongmai munkhibagi thogdok mari lenana Imphal police station na lokhatpa case ni masida natana more gi SDPO Anand Kumar bo kuki militant singna nongmai na kaptuna hatkhiba thogdok mari lenana more police station na lokhalakpa case more da leiba IRB personnel singda kuki militant singna landaraktuna special commando more gi havildar takhelambam Saileswar bu nongmai na kaptuna hatkhiba duga personnel taruk aso apanangan khibagi matangda more police na lokhatkiba case amasung moregi ima kondong lairembida laiba IRB posta kuki militant singna bom yauna nomai kapsilakpada MR gi personnel amasi kiba thogdok mari lenana lokhatpa case hairaba case ahum asisu Nia Da Sinaraknaba Khei. Ministry of Home Affairs na Nia Da Sinaraknaba khangalakhiba case asigi manungda ningthau khong kha khunauda thabak suraga leiba mapa macha yauna mioi mari kuki militant singna hatkhiba thogdok mari lenana Bisnupur police na lokhatpa case su yauri hairiba thogdo asi yamna laibak thiba thogdo amani thawong adu kuki militant singna mitei gi mathakta terrorism gi thawong ama chattabata natana masina kuki amasung mitei ani gi marakta hena umkhat hannabagi maram oihali hainasu Home Affairs na khangalakhi. Ministry of Home Affairs na pirakhiba directive adugi matungina Nia Manipur na hajarakhiba matungina special judge Manipur na mathakta palliba case sing aduga mari leinaba sechang amadi praman oiba polam khudimak tha sigi tarataruk phawbagi manungda Nia Manipur gi chief investigating officer CIO da khusinanaba ngasi order ama taduna khangankibani. More dagi chenkhiba maitai sing kauksinduna hanagumna amuk leiminagadabani IG Hojik thokliba kanglukki irang asina maram oiraga more thadoktuna chenkraba maitai sing amuk kauksinduna mahoksagumna nungsi chanana leiminagadabani haina IGAR South ki IG Major General Rabrup Singhana phongdokre. Ngase yupuk 13 makharum tabada more da leiba Assam Rifles ki IB da IGR South Major General Rabrup Singhana share logduna mifama pangthoki mifama da Hill Tribal Council more Tamil Sangam more Manipur Muslim Council more Gorkha Samaj Samiti more Kuki Students Organization more Block ki Women Union and Women Rights more yauna more da khundariba tongan phurup singi lusingba sing sarugyaki mifama da IG Rabrup Singhana haiki aihakna Traga Mathosuba AR gi commanding officer oina more da posting leiringai matamda mafam asida tongan mapurupsing punna khundami naduna yamna nungsi chanana leminaramkhi matam adugi more gi phibam adu hojik amu hanjin hannaba punna hona minasi mamang sahi gi May 3 dagi haudura chatharagli bakanglok gi irang asina maram oiraga more thadoktuna lanjena khraba maitai singbo koksinduna mahoksagumna nungsi chanana leminanaba ekhoi punna hona minasi mahak numit 15 ni gi matungda amuk hanna more da laktuna miyamga unaraga moregi oiriba phibam masigi matangda amuk hanna khana khigani haina IG Rabrup na phongdokhi mifamadu sarugya khiba Kuki Women Union and Human Rights moregi maikaidagi hojik State Bank of India more branch ki mamangda deploy tawriba Manipur Police Commando singasi lauthokpiduna lambi chathok chasinda akaiba amadi apanba pibiganu haiba wafam thamki Tamil Sangam moregi maikaidagi more town manungda leiriba curfew asi ayuk pung 3 dagi numidang pung 3 phawa thokpiduna more town da leiriba school sing mathau tawanduna angang sing pahima sing tamba phanghanbiyo haiba wafam thamki hairi kumja 1961 gi matungda changlakpa mitop sing khangdoktuna halhallagani CM
Onda India Foundation amadi Manipur State Rural Livelihood Mission anigi marakta ngasi MOU ama khuyek piduna Onda India Foundation gi Corporate Social Responsibility gi makhada Manipur gi nahasingda Hospitality Management gi lamda Skill Development Training pinaba Project Bunyar Chief Minister N Birena haudokhibaga loinana Manipur da kumja 1961 gi matungda changlakpa mitopsing khangdoktuna halhallagani haina hongdokre Chingmairong da leiba Hotel Classic Grande da pangthokiba MOU khuyek pinaba amadi project haudokpagi hauramda athoiba mitunglen oikiba Chief Minister na hai Manipur gi mioising mio michan phaba mikau miram phajabada natana hauna lonjat ningthina khangbana Japan gumba leibaktagi haurakhiba Honda company na phawba Manipur gi nahasingbo Hospitality Management gi makhada ahenba training piduna skill development skill hingat handuna tungda hospitality gi lamda thabok phangnaba honarakpani masigidama Honda India Foundation bo thagalli mapalamgi company amada thabak tawbagi natraga institution amada mahai tamnabagidamak hairakpa matamda yamna cheksingadabani handaktasu Manipur gi nupa macha manga Maharashtra gi school amada tathi taoina tawi haibagi thodok laikre maram asinasu leingakna phongna ngasigi MOU khuyek pinaduna miyamda project asina Manipur gi naha kaya kanaba phanghalagani haibagi thajaba phongdokpani asigumba project sing ase jingi district sing dasu company asina yauhanningbagi apama phongdoki lamdam asigi miyam haujik awaba khudong thiba matam amada leiri phurup asi hingba natraga siba Purup asigi identity mangba natraga mangdaba nigi singnaba marakta miyam hinglibani ashanba miyeng yaudaba politician kharana lamdam asi mathung maram khangdaba ma uhilambadagi miyam gi punsida temsingnaba kaya thengnaribani ngasigi mirolna awaba mayongnaribasi tungi mirol gi damak yaifana bohona rubadagini laibak phabadagi India lengakna Manipur miyam gi yaifana bagi damak border fencing taunaba amadi free movement regime chana handanaba warep laukre masina tungi mirol singdi wakhalda nungsu nungjana yaudana hingba ngamlagani ILP gi base year oiriba kumja 1961 gi matungda Manipur da changlakpa mitopsing khangdoktuna mayum-mayumda halhallagani haiki project bunyar gi matangda palladuna mahakna hai ahanbagi oina chahi ahum chathagadaba project asigi makhada Manipur gi naha lising ama hospitality gi training pigani aduga training loiraba matungda hotel na singbada thabak tawjaba yargani irang asina maram oiraga tha kaya mangkribasi miyam amadi lengak punna honaduna tangai phade haiki ahanba phase ki oina lomi lising ahumga chamri marphumdoida lupa crore taragani panga dasmik mapan gi compensation pigadori lomi lising ahum chamri marphumdoida lupa crore taragani pat dasmik mapan ahanba phase ki oina compensation piragani lomi tara mapan amana cancel tawkraga leihoriba lomi lising ani sahum maudra mapan amana February 19 phawbugi manungda aranbasing sumthoklaga amuk hanna sechang thagalagnaba mari leinaba district commissioner singda khangan khre haina State Agriculture amasong Home Department dagi phangba sourcing na phongdoragli mamang sahi gi kharif crop ta thogliba irang asina maram oraga lauba yakhidaba apunba laupari lisingmanga chamaga kuntadet ki laumi lisingmanga samapan sumna amada compensation pi nabagi damak department na paikhalakpa thaurang loiselagle haina Agriculture Department dagi phangba source amana hai ahanba phase ki oina direct benefit transfer ki kuthangda laumi lisingom chanipan marphumdoi masage account da paisa kapnaba lengangna ayaba pire Agriculture Department na chatharakpa survey amada yumpham oiraga lau panba yadabadagi awaba taraba laumi punna lisingmanga chamapan sumna amada compensation pinabagi thaba asi mamang sahi gi June thadagi paikhalakibani geotech amadi drone sijinaduna photo na chingba kupna lauraga chatharakiba survey aduda phangkiba awaba tarabani haiba apunba laumi lisingmanga ga chamapan sumna ama adu amuhana Aadhaar authentication taunaba CDEC kauba lanai farm amada mamang sahi loisilakpada sinakhibani haire Aadhaar authenticate tawbagi thaba adu tha asigi anganba sarukta loisilakpada apunba laumi gi tangkhai amaromdi asoiba aranma kaya yauduna invalid oiki haiba wafam phongdokladuna source asina hai CDEC na chatharakpa Aadhaar authenticate tawbagi thabakta apunba laumi lising manga chamapan sumna amagi manungda laumi lising ahum chanipan marphumdoi asi chechang niyam chumna phangbadagi valid oire haina confirm tawki laumi taraga mapan amana duplicate oirambadagi cancel tawkhraga
ꯂꯧꯃꯤ 2,238 ꯑꯃꯅ ꯗꯤꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯒꯠꯂꯛꯈꯤꯕ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝꯒ ꯑꯥꯙꯥꯔꯒ ꯆꯥꯟꯅꯗꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯦꯛ ꯇꯧꯔꯒ ꯄꯤꯈꯠꯂꯛꯅꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯤꯁꯤꯡꯗ ꯈꯪꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯍꯥꯟꯕ ꯐꯦꯖꯀꯤ ꯑꯣꯏꯅ ꯈꯟꯒꯠꯂꯕ ꯂꯧꯃꯤ 3,192ꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯠꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯅꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯤꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯧꯃꯤꯁꯤꯡꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯊꯣꯛꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫